Jiribam ki Leingangpokpi khulda ngarang Meetei singi yamna maru oiba laishon tinshon gi Thouram ama oiba Saroi Khangba gi Thouram pangthokpada mashak khangdaba kharana yamna lujadaba maongda Thawoi Usitabagi Matou Utkibata nattana video phaoba namduna thadorakpa Cheirak Pigadabani haina DESAM Jiribam KSA Jiribam yauna mahirui luf ahumna akanaba wafam thamnakle DESAM Jiribam KSA Jiribam amadi mahirui luf amagi President Singna Kudek Piduna Thadorakpa Cherolamana Hai Ngarang Jiribam gi Leingangpokpi khulda lamta tha age ahan ba thangzaga mari leinana pangthokpa Saroi Khangba gi Thouram amada sakhangdaba miyoi kharana yamna lujadaba maongda karem kathaina ba amade Saroi Khangba gi thadokliba pochai phaoba sai khaikhe asigumba thawong sathariba sing ase athuba matamda faduna logi oiba chap chaba Cheirak Pigadabani loinana India si rule of law laibak ni amade Jiribam da law lady haiba adu khanghanduna Jiribam district ki SP na akan ba action lawgadabani haina cherolasina taksin lakle